Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Forest and Environment Mantri Thongam Biswajit na hairi, anoba chahi na lakpada rajya sida popi thaba toktuna sakhut lambiromda miyam puna sangsin minarasi. Manipuri jila tarukta chathariba numit chamanigi TB elimination campaign da laina asina kudong thiningai uba myoi chawrakna lak ani hena screening amasung test taunaba pandam thamli. Manipur State Kala Academy Award lisingani kunitoi phangadaba myoi singi ming lauthokle. Med Department na hairi Manipur yauna awang pok rajya singda lagliba numit nini humni asida ayuk amasung numidangda ka hena laichil tharaba yai amasung Kendra gi Selthum Mantri Nirmala Sitaramana Sababati oiduna ngasi Nai Delhi da manga suba pre-budget consultation mipam udyog singi myoi singa loinana pangthokre. Anobu sahina lakpada rajya sida miyamna popi yanthatpada matam manghanba popi pambi manghanbada khatnabagi thawong amadi pombi thaba toknaba Forest and Environment Mantri Thongam Biswajit na appeal tawri. Imphal Eastki Porompata leba Directorate of Environment and Climate Change ki auditorium da bibak asigi English ngani kunmanga gi anoba chahi gi calendar phongbugi thoramda wa ngangbada mantri na hai malem sinba thungbada climate change na singnarakliba asigi yenglaga rajya khudingmakna lawgadaba thodang sing kendra sarkar na piri State Nodal Agency ama oina environmental clearance pinabagi damak State Environment Impact Assessment ki daita piri masigi matakta lam laushinaba social impact assessment ki daita pi Patsing yokhatnaba Manipur State Wetland Authority oiba mosilaba turel sing nauhongno na semgatnaba River Rejuvenation Committee semba Climate Change ki action plan semnanaba State Nodal Agency for Climate Change na singba semnabagi daita piri Mantri Nahai State Environment Policy lisingani kunmanga kuntra amasung State of Environment Report lisingani kunmanga semagi thabak sathari Imphal Kongba turel nauhongno na semgatnabagi damak sarkarna senpham kaithokle Turel singdagi plastic yaun amoda kaising khomganaba Northeastern Council na ayaba pire Yaral Pat Jaimeng Pat Waithau Khunom Pat amasung Utra Pat semgatpagi thabak chathari Sri Biswajit na hai environment ki phanana bokona matam da environment is not only ekoi leriba river adugi natana environment haibadi kaino ekoi youth sing si environment amani laiba posing phana da kone nisagi ko nom kang dana kathali se mathang da gedi masi ano chahi lakpa da gedi alternative oiba port no ne pamudu karino economically groom tawga da ba hena pacha thongna badu karino ekoi sarkar da suggestion tawbiu forest department da paw pibiu ko khana rakan da koi sarkar na matung chana pijage aduga popi yanthat pada matam manghan ba popi yadab da khana ba aduga popi sina tholakadaba ko generation na tawdu icha icha gi weda khanbaje lepasi aduga akoi leriba mioi basida ina pesa phanara la ga so ina sakiba matam da pesa du kaim kana ba leite adam miyang gi oina thabak tawina ba gi appeal tawjugul oina popi thaba lepi ro matung da gi anau da mathang da di popi yan thale ai bi pause lehelagum je ha base manipur gi sin thungna leriba praja sing da inga si appeal torga request torga ai haja hoge Thoramaduda Bibagasi Director T. Brajakumar Sarukya K. Manipur gi sing amasung Tampaki jila tarukta sathariba numit chamanigi oiba TB elimination campaign da laina asina kudong thiningai oiba mioi chawrakna lakani hena screening amasung test taunaba pandam thamle hauzik phawbada punna TB na kudong thiningai ohenba yaba mioi lising marphu manga supna marputra taruk khangdokpaga loinana mioi lising mari chani humputra manga screening tawre haina State TB Officer Dr. Hemlata Thokchom na phongdorakle Imphal gi Lamphel da leiba State TB Cell da ngasi ekoi gi pawmiga akhanana unaba amada Dr. Hemlata na hai National Tuberculosis Elimination Program gi makhada rajya sigi Imphal East Thobal Kakching Chandel Churachandpur amasung Kangpokpi dasu campaign asi mai pakna sathari hauzik phawbada jila tarugasi da punna mioi yangkhaidagi layung khangthokre masigi manung da mioi nipuhumdoi makha tana laying chathaba hokre mangna hai numit chamani gi chathagadauriba campaign asida x-ray screening asi yamna makmaru oi adubu singi jila singdagi manung hunjinma leba mafam singdadi x-ray screening gi kudong chadaba mayuknari maramasina hand held x-ray machine pibinaba sarkar gi mari leinaba singda haijakiba leire loinana campaign asi mapung pahanbada miyamna saruk yabinaba Dr. Hemlata na appeal tawri mangna hai
India pumbata chathariba 100 days campaign on TB sida Manipur su saruk yari praja miyamna TB gi layong singse leibiba taragadi campaign sida saruk yabiba oina manak napa health facility da thokpiraktuna antana anabagi treatment si lokthokpiyu TB haiba anaba si hidak pu phasana changnaina charagadi naba phabangami aduga karigumba yengthoktana hidak si chadana leiragadi complication mayam ama tholakpa yai aduga ngantana hidak si chaba hauragadi changnaina chadana compliance leitaba oiragana mahik si mapangang kakhakiduna multi drug resistant TB si on khibadagi haigi miyoi si pudong thiba oibasu yai 100 days campaign gi manungda praja pumnamakna TB anaba si thidokminaduna Manipur dagi TB muthatpada saruk yaminasi Bisnupur Jila gi Ulauda leiba KBK ta Kulumdoi Shuba Science Advisory Committee gi mifam ngasi pangthokre mifam asida hanagi kendra gi mantri thongnaujum chawba saruk yakhe thorum asida KBK Ulau Central Agriculture University amadi Nawab ki scientist singsu saruk yakhe tabiriba pawasi Akaswani Imphal dagi ni Manipur State Kala Academy na Manipur State Kala Academy Fellow Manipur State Kala Academy Award amasung Manipur State Kala Academy Young Talent Award lisingani kunitoi phangadab miyoi singi ming lauthokre mana sing asi Rajyapal na yenthokani miyoi anida Manipur State Kala Academy Fellow piragani performing arts ki oina dance amasung music ta miyoi ahum theater other form of arts amasung tribal culture da miyoi ani sumang lila amasung thang ta da miyoi amamam puna miyoi 13 da mana piragani literature gi oina miyoi ahum khangatuna mana piragani Fine Arts ki oina miyoi ani amasung Young Talent Award na tongan malamdagi khangalaba miyoi tarukta mana piragani Manipur State Kala Academy Fellow phangba miyoi singda lupa lakh amamam Manipur State Kala Academy Award ki oina lupa lising yankai amasung Young Talent Award phangba miyoi singna lupa lising kunmanga gi sanpham piragani Oza Sana Zawba Memorial Trust na sinduna National Registers of Citizen na awang nungpok Rajya Chingda piriba kanaba amadi singdaba sing haibasigi matangda taranithoi shuba Oza Profession Naurem Sana Zawba Memorial Lecture lisingani kunmari pangthokre Thormasi Manipur University ki Department of Commerce ki Conference Hall da pangthokibani Thormasi ki sarukama oina booklet ama amasung Idea of Manipur Series 1 Fox Ziribam Files haiba lairik amasu phokki Srimati Khwairakpam Sunita Devi na iba lairik Nura Singh Tharol ngasi Imphal da phongkre The Cultural Forum Manipur na sinba lairik phongbagi thauramatuda Manipur University gi hanagi Manipur Department gi head Toijam Tampha The Cultural Forum Manipur gi President Professor Koijam Santibala Devi amasung Akaswani Imphal gi hanagi Program Head Adhikari Mayup gi Chandra Sharma sarukya ki Amaramda Thaubal Jila gi Thaubal Wangmataba Sorok Makha da leiba Sai Mandir da ngasi Yengkhom Indira na iba Liglang Laktagi Liglu Kharadang haiba Ningsingwari lairik ama phongkre Manipur Sahitya Samiti Thaubal na sinba thauramatuda Manipur Language Advisory Board Nai Delhi gi hanigi convener Nongmaitem Kiran Kumar na athoiba mitunglan oiki thauramasiga mari lenana haujik thokliba kangluki irang da leikidraba miyoi singi maphamda ikai khumnaba utki All Maitai Pangal Youth Association Linkhatkibagi ahanba mapok kumon thauram Bisnupur Jila gi Kwakta da laiba Kuman Ground da pangthokre thormaduda Moirang Kendra gi MLA Thongam Santi sarukya ki Manipur Fire Service Department na sinduna mahulang poktholokpa matamda karamna ngakthokani haibagi matangda marisuba batch ki oina numinini sathagadaba Basic Fire and Life Safety Program ama ngasidagi Kaksing Fast Substation da hokre training program aduda resource person singna fire safety gi matangda wangang ki Tungda demonstration chu miyam da utki training program atu da Kakching gi akoibada leiba tongan ba school 12 gi miyut sing CIC Kakching Jiban Hospital amasung Ima Hospital gi miyut sing sarukya ki Kakching gi irum tural bu kanbina ba Mukhyamantri Nongthombam Biren da tongan ma lup kaya na pundun aiba sirulama pisinkhre Puwari ga sagonarakduna lakliba irum tural asi nongma gi mosilakpa henjilakpadagi tural gi mami samjilakpa na maram oiduna masi kalhauna ba Mukhyamantri da aiba siro du pisinkibani haire Ziribam Jila gi Medical Officer toina sinba yaningdi amasung jila asigi ningching khulda leiba Community Health Center asibu District Hospital gi thakda pukhatpiyu haiba dabi taksinduna hospital asigi staff sing ngasi health center asida wakat mifam sathakre Ziribam gi ningching khulda leiba CIC da chathaki bu wakat khongjang adu da hospital asigi doctor nurse amadi tongan ba staff sing sarukya ki
Maduda staff amadi infrastructure matamga chuno mong semgatpiyu Nomagi kusumal piduna thamliba staff singi pitoktana leriba kusumal sing atuba matamda pitokpiyu haibana chingba dabi sing taksinki. Imphal zilagi okram chuthekta leiba chanura singi yaipa thawrang lup amadi naharol yaipa thawrang club na punna sinduna Lining thau nautingkong harau sanglenda khulngak pahat payaroi khulngak pa phaba yaroi haiba dabi tawduna wakan mipam sathakre. Med department na hairi lebagasi konung nai Delhi yauna awang Bharat ingbagi sang hengalagani. Lagduba nimit kharani asida hariba mafamsing asida anogba chahi lakpaga loinana ingbagi chang khangye hengalagani. IMD gi senior scientist Dr. Soma Sen Roy na Akashwani da hai awang nong chupthangba Bharat ta lechil kung na thagani mangna hai Tamil Nadu gi samudra khongbani malamdam singda akanba nong churaba yai. Punjab, Haryana, Himachal Pradesh, Uttar Pradesh, Rajasthan amasung Manipur yaun awang nopok rajya singda lagliba nimit nini humni asida ayu amasung numidangda ka hena lechil tharaba yai. Uttar Pradesh lagliba nimit mangani asida Celsius degree maridagi taruk phawbagi changda inglaba yai hairi. Punjab, Haryana, Chandigarh, Delhi amasung Rajasthan da lagliba nimit humni asida ingbagi chang asi Celsius degree ahumari phawba yoraba yai. Maharashtra jaju lagliba nimit mangani asida ingbagi chang asi Celsius degree anidagi mari phawba yoraba yai hairi. Akashwani Imphal dagi pau tabiri. Kendra gi Selthum amasung Corporate Affairs Mantri Nirmala Sitaraman na sababati oiduna ngasi Nai Delhi da manga suba pre-budget consultation mipam udyog sungi miyoi singaluna na pangthokre mipam aduda Finance, Investment and Public Assets Management, Economics Affairs Department for Promotion of Industry and Internal Trade amasung Kendra Sarkar gi Chief Economic Advisor yauna bibak Sing asigi Secretary Sing saruk yaki senba sahi lising ani kun mga kuntaruki Kendra gi budget asi Selthum Mantri Nirmala Sitaraman na leptana puthokpa nipan suba budget oiragani. Indian Space Research Organization ISRO na Andhra Pradesh ki Sri Harikota dagi ngasi orbital laiba spacecraft ki docking amasung undocking tawba unaba satellite ani thaganaba mapung phana sem sare ngasi nimidang pung 10 second 35 chatpa matamda Bharat ki PSLV 60 rocket na space docking experiment tawnaba satellite ani SDX-01 amasung SDX-02 yawba tongan ba payload kunmari thagatgani. Mathang segi January thagi ahan basayolda satellite ani aduna space docking changing adu pangthokani changing asina mai paklabadi tha yawna prithvi gi wangmada leiba graha sing da chattuna mafam adugi nung amasung lebak sing prithvi gi leimai da purakna ngamlagani. Hauzik sanabagi pau Kshetrimayum Ganga dagi Mari suba MNC Super Play Tournament lisingani kunmari kunmangagi ngasi thawbalgi Moijang Public Ground da sanakiba match amada CDCC Sagolban Salam Lekaina RCA Lilongbu ran ahum da thoikre mapan suba MNCA Play Tournament lisingani kunmari kunmangagi ngasi Lairenjam Public Ground da sanakiba match amada thaw thangmai banna sedo thangmai banbu wicket amada thoikre Manipur Veteran Cricket Association na sinba kunmathoi suba Manipur Veteran Cricket Tournament ki ngasi Langthabal Public Ground da sanakiba match amada BKCC Bamon Kampuna LCC Lamsangbu wicket marida thoikre Madhya Pradesh ki Indore da mathang thage ahum dagi manga phawba chathaga thawriba taruk suba Kwan Kido National Championship da saruk yagadaba Manipur gi team ngasi Imphal thadokre Manipur gi team aduda nupi sanaroi ama yauna sanaroi taruk amasung official ahum yauri Kuntra manga suba National Senior Fencing Championship hayang dagi Kerala gi Kunur da laiba Mundayar Indoor Stadium da horagani mathang thage ahum phawba pangthokadaba tournament asida Manipur gi sanaroi kunmari saruk yagani haina Manipur Fencing Association gi cherol amana hairi Bengaluru da ngasi sanakiba nupi gi football friendly match amada Bharat na Maldives pu panjantara mari sanoda thoikre Hockey India League ta UP Rudras ka Vedant Kalinga Lancer ga ngasi sanaragani match asi Rourkela gi Birsa Munda Hockey Stadium da numidang pung 9 minute 15 dagi hogani Suni Aroibada maroiba pau amuk Forest and Environment Mantri Thongam Bishwajit na hairi anogbu chahina lakpada rajya sida popi thaba toktuna chakhot lambirom da miyam puna changsin minarasi Manipur gi jila tarukta chathariba numit chamani gi TB elimination campaign da leina asna kudong thiningai oiba mioi chawrakna lakani hen screening amasung test tawnaba pandam thamli Manipur State Kala Academy Award lisingani kunithoi phangadaba mioi singi ming lauthokle Med Department hairi Manipur yaun awang nopok rajya singda lagliba nini humni asida ayuk amasung midang da kai hena lechil tharaba yai amasung
केंद्र की सेल-थुम मंत्री निर्मला सीतारमण सभापति ओइदुना ngasi Nai Delhi da manga suba pre budget consultation mifam udyog singi miyoi singa loinana pangthokre pauloi jare।